ngasiga nek subu oina mayam da khudon tamjari ba puwari da ngasi hojik lobirasi kumjal singani ga taret ki November amada Chief Minister o ibobi sindokna ba Congress manungi irang kankhalak-tuna Delhi da camp tawduna leiba party asigi MLA singna AICC da o ibobi na atien ba matamgi manungda maran mathum mayam ama lepsilaga yamna ina khunba misak ama oirapagi chapchaba khudam oina ma ki areiba property sing photograph sing yauna memorandum ama pisinki kumjali singani tareta manipuri governor Dr. S.S. Sindhuna ahanba Manipur Rifles ki ground da Kuki Chin Mizo tribe ki khwaidagi chawba lorok kumai kut hogdoki kumai asi state level kut committee na sinbani kumjali singani tareta Nagaland da NSN IM amasung NSN ke anigi marakta nungmai kapnabagi thogdok hengalaki Makhoi masel khuthonabagi tongan tongan ba thodok marida NSN ke da taruk hathi amasung army person yauna mioi mari asok apan nangki kumjal singani tareta North East Regional Institute of Water and Land Management na pangthokpa study amagi report na Manipur gi mafam 38 yauna awang nongpok state singda leiriba 12 singi leinungi isingda arsenic iron amasung chloride na singba organic material sing contaminate tawi asimi oibagi haksang soningai ni haiki kumjali singani tareta mahusagumna Imphal gi polo ground da pangthokpa yankhai ga mathoi suba Sar Sursan Singha Memorial Invitation of India Football Tournament gi qualifying round gi ahanba match ta Kripsa Naurem Thongna Sadau Teksambu ahum amada maithiba piki